Lakhipur Online Putoksaba December ki tang kuntra Laibak Pokpa Numit ki Khomjinba Pao tabirasi Ahanbada Marui Pao Jiribam dagi train service lehena bagi wakat kaya fongdokladuna WMC Jiribam amadi mahiroi singna wakat mipam phamkre Tripura Manipuri Students Youth Coordination Committee ki mari suba mipam len pangthokre Bir Tikenrejit ki mitamama nongchup Tripura ki bamutia damai kumahangkre Puya losinduna thamgada banate miyam gini haina Puya The Sacred Book ki publisher singna fongdorokle Mahiroi Angel Chakma ki mihata chenaba miyoi aduga sengba pau pibada lupa lakh tara ki manapi gani haina Tripura motha ki supremo na lauthokre Andhra Pradesh ki Visakhapatnam manakta train gi AC coach ani mai horakpada miyoi ama laikhidre amasung Australia na Bharata phangliba huina chekpagi hidak asengma natte haikibabu Indian Immunologicals Limited na kanna yaningdaba phongdokre Haujik mapungaiba pauta birase Agartala dagi Khongsang amadi Jiribam dagi Silchar tamna chelamba train gi passenger servicing nauna muk hana chalhanbiu amadi Jiribam dagi Guwahati train service lehanbiu hairaduna mamang thabadagi Manipur gi governor chief minister MP Singh amasung railway minister da memorandum kya pisin grabasu ngasi phauba mari leinaba authority singna thabak oina pangthoraktabana World Meetei Council WMC Jiribam amadi tongan ba mairoi lop singaloinana ngarang nungthil pung ani taba matamda Jiribam gi babu parada leiba Jiribam railway station da wakat mipama maphamkre wakat mipama da introduce new line between Jiribam and Guwahati upgrade Jiribam railway station to a national level resume passenger train services amadi complete Jiribam to Imphal railway line haiba asina chingba placard sing paiduna masing yamlaba jiri miyam na wakat mipam phamke mipam asigi matangda WMC gi vice president Konjengbam Ratan Singh amadi wakat mipam asida saruk yakibi memcha khaidemna paumi singda asumna phongdoraki amasung railway minister da poina kayara hanna memorandum pisan graba adugo madugi keno sabchaba huji phawdai khoida passenger sing senba udabasi amukhana chalhan biu haiduna ikoi amukhana ngasi gi student protest tawjabani maruina poina ngasi amjari basida poina hana degi jidi khongsa agartala to khongsang chalamba train services sing amukhana hawanba passenger gi amasung koi gi daily train leramba Jiribam to Silchar adu hawdokpi ba amasung anova line oina Jiri to Guwahati asi chalhan biu haiduna ekoina memorandum kayara khana pisan jagre adugi matung tarakpada ekoi jiri gi railway station se matam dugi railway minister Biramba Piyush Goyal na assure tawkiba adugumba jiri kam gi railway station se jati gi thakta upgrade tawgani na hagi badu ngasi gi mami amta udaba adusu ekoi mapung hawan biu haina ekoi ngasi gi sit important tawjabani irol aroi bada ekoi gi Jiribam to Imphal ki railway line se yam thunamak rosen view haiduna ekoi ngasi gi sit important da ekoi ngasi gi government ta ekoi puni hin sinjare thank you हम जिरीबाम की प्रजा है हम चाहते हैं कि हम आज जो सीट इन प्रोटेस्ट कर रहे हैं इस जिरीबाम का रेलवे स्टेशन के लिए है यहाँ पे रेलवे स्टेशन की हमारी कोई सुविधाएं नहीं है हमारी कम्युनिकेशन सिस्टम ट्रांसपोर्ट सिस्टम जो है बहुत ही ख़राब है यहाँ पे हम चाहते हैं कि हमने पहले मिनिस्टर्स को जब बहुत पहले की बात है ये जब उन्होंने हमें पीयूष गोयल ने हमें विश्वास दिया था विश्वास से बोला था कि हमारा ये रेलवे सिस्टम नेशनल लेवल में अपग्रेड होगा लेकिन कोई भी इसका कुछ भी हमें पता दिखाई नहीं दे रहा है ऐसा कुछ नहीं हो रहा है हमारे यहाँ पे तो जिरीबाम के प्रजा को बहुत डिफ़िकल्ट हो रहा है कि यहाँ से हम कैसे और पहले जिरीबाम टू सिलचर का भी था लेकिन अभी वो भी बंद हो गया है और हम चाहते हैं कि ये सब शुरू हो जाए जिरीबाम टू सिलचर अगरतला गुवाहाटी और ये सब और इम्फाल और जो हमारा सब स्टेशन रुका हुआ है वो सब आप लोग कृपा करके आप लोग हमारी बात सुनिए हम सरकार से यही बोलना चाहते हैं कि हमारे जिरीबाम की तरफ थोड़ा हमारी रेलवे स्टेशंस को हमारी थोड़ी मदद कीजिए इससे जल्दी मदद कीजिए कि हमें बहुत परेशानी हो रही है
Manipur ngakliba Meetei singna mapangal solabadi Manipur bu thugai balaigani haibasi yegnaba singna khangi aduna aikhoi punsinaba yade wafam asi Agartala da Tripura Manipuri Student Youth Coordination Committee gi mari suba conference ta social activist RK Meghen phongdokhibani mahakna makha taraduna aikhoi masel gi marakta wakhalon manana chatmina bahaibasi mathautai haina phongdokhi आधुनिक त्रिपुरा संगत सागत पदा लमदमसिगी मणिपुरी सिंगी थौदांग यामना चावना लाइकी अदुबो फुरुप असि ngасidi masing likpata natana socio economic cultural na chingba maram khudingda asuki matik sothaduna leiri haina coordination committee asigi president Kabrabam Dhirenna phongdokhre lubasina pangthokiba mass rally da wapamasi phongdoklatuna mahakna hai Tripura da Manipuri singi demand singdi Manipuri singi damak autonomous Manipuri Development Council linkat piba kumjali singamaga chamapan marfutara nipandagi ngasi chahi kuntaret suraba siphawbada Manipuri lolgi oza happy tribasi athuba matamda Manipuri subject teacher hapa job education chingbada misingi changda Manipuri gi reservation thamba asina chingbani mathang numit ngarang December gi kunmapan Berimura Tripura da ahan boina khinba Bir Tikendrajit ki chama ga humpu mapan subo mapok common ga mari lenana Bir Tikendrajit ki mitam gi maikhum hangdokhi maikhum hangdokpagi Panijoy Gosamura da panthokhiba thoramda Tripura gi Meetei MLA Yelam Birojit Singh social activist RK Meghen UPF के advisor Ratan Khomdram UCM की president YK Dhiren na chingba miyo singna sarukya kiya haina Agartala dagi phangba pawa sin hairi अहमसिंगी मतुंगदा सुं इलापदगी ngasi 2011 da akoi Tripura Manipuri Student Youth Coordination Committee amachu 2013 da Manipuri Council Tripura ani je sema kanda goi aham da dabi jago hinga da dabi haiti kari woi political dabi matham kai maram je gasi tum ngot kadinga tum go bhawa tawri pura nase politics na tani aduna political kholauma lawagati akoi sojana aduguma dabi ma ko tum koya akoina lei thara gasu horai ba generation sina woi kamakta kai mo ta ho kamla pai na koina autonomous development council ki kholam so lo pani maram je akoi ki adu law ko ta ga de ngasi akoi ki Tripura da lei ba tamo khudimaki magi tonga lo political Puya haibasi miyam gi lanni amasung lausingi pukaini masilo sinjuna thangbadba nate haina phongdoklatuna handak Puya the Sacred Book haiba larik ama phongkibagi matangda publisher singna miyamda sandokna hairakle ngarang thokiba press release amada larik asigi publisher Laisram Ongbi RK Neta Sana amasung Kangjam Bidu Kumana hai Lining Thau Sanam Hei Temple Board ki member kharana larikasi phongbagi matangda wafam khara thamlakpaga mari lenana sengdokpa oina warola se thamlakpani haire cherola duna hai lising ani ga 13 dagina lising ani ga 13 phawbada leiramba Sanamahi Temple Board na Holy Book ama phongna bohanarami amasung expert committee semduna Puya chani ge yankhai gi ayaba pibirami matamadugi board member Kangjam Bidu Khumanda mari leinaba Puya custodian sing tanaraga Holy Book adu inanaba sinakhi adubu lising ani ga 13 da kudongsa da bakhara leibadagi Puya chamaga humpuni thoikhak namnanaba printer da pirami anauba lising ani ga 15 lising ani ga 13 ki temple board na mamangi board na lebnaramba sing adubuna thaiduna lising ani ga 13 ta Sanamahi Lining Puya kopa Holy Book ama phongkhi matamamagi temple board thobu basingna phongnanaba ayaba piramlaba larikadu supnatagi miyamda Puya singasi uhanjaningba amadi Puya singasi tangkak naina Ingrezi amasung Hindi na chingba londa handoklaga malem sinba thungna khanghanabagi pandamda larikasi phongbani haina publisher singasi gi cherola sida haire
Mahiroi Angel Sakma gi bihata maruina chenaba miyoi adugi asengba pau piba ngamba miyoida lupa lakh tara ki mana piragani haina Tripura Motha Party gi luchingba Pradyut Kishore Manikya Debarmanna mahaki video pauzela mada phongdokre banba yai Tripura gi MBA Mahiroi Angel Chakma bu December gi mapanda Deradunda yamna tamthina phu chaibagi thodokta mahak December gi kuntarukta laikhidabani Case asiga mari lainana miyoi manga phagalabasu maruina chenaba miyoi adudi Nepal da chen khre haina chingnari thodok asibu yaningdaba phongdoktuna Tripura gi miyamna khongjang sangsin khre Tripura Chakma Students Association na kendra kalengakta awang nongpoki mahiroi singi tamak asoi ngam thoktanaba ngakpi senbina batabi tokre Andhra Pradesh ki Visakhapatnam manakta train gi AC coach ani mai haurakpada miyoi ama laikhidre passenger kayamarom asoka pannangkhre thodok asida Chandrasekhar Sundar kauba passenger ama sire atopa miyoi kaya amana asoka pannangkhre thodok adu Ilamanchili railway station da ngarang ayuk angan bata thokhibani railway na thodok asigi maram thijinaba order thokre Australia lengakna Bharat phangliba avoirap koba huina chikpagi anti-rabies vaccine asi aseng banate haina thokiba health advisory adubu Bharat ki achoba public sector vaccine manufacturer ama oiriba Indian Immunologicals Limited IIL na akan mamongda yaningda phongdokre Australian Technical Advisory Group on Immunization na makhoi gi lebak miyamda Bharatna November gi lising aniga kunumdoi dagi sengdaba hidak sandorakli aduna Bharata hidak kapluraba miyoi singna amukana hidak kamthokpagi mathau tai haina wafam kaya sandokhi hiramasi matangda ngarang Indian Immunologicals Limited na thokiba paw amada Australia na sandokliba wafam asi yumpham yaudaba chumdaba wafam ni haina phongdokre Bharata phangliba vaccine pumnamak Central Drugs Laboratory na mapung phana test tawbani amasung authorized channel dagi phangliba hidak sing asi sijinabada safe oi haina phongdokre Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba paw amukhanna Jiribam dagi train service lehenna bagi wakat kaya phongdokladuna WMC Jiribam amadi mahiroi singna wakat mipam phamkhre Tripura Manipuri Students Youth Coordination Committee ki mari suba mipam len pangthokre Bir Tikandrejit ki mitamama nongchup Tripura gi bamutia da mai khumhangkhre Puya losinduna thamgada banate miyam gini haina Puya The Sacred Book ki publisher singna phongdorakle Mahiroi Angel Chakma gi mihata chenaba miyoi aduga sengba pau pibada lupa lakh tara gi mana pigani haina Tripura Motha gi supremo na lauthokre Andhra Pradesh ki Visakhapatnam manakta train gi AC coach ani mai horakpada miyoi ama laikhidre amasung Australia na Bharata phangliba huina chikpagi hidak asengma natte haikibabu Indian Immunologicals Limited na kanna yaningdaba phongdokre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asidaloi jare